Tha asigi kun mangada Manipur amadi Myanmar anigi ngamkhei da Manipur gi yawollup singe apunba tenggol amaga Indian Army amasung KNF B gi apunba kangbu amaga khut thoknabada thawai na pontha pikhraba Angom Sanatomba amasung Maibam Naotomba gi Mapham da luna thingkhraba lalhoulup Koireng Luchingba Unlf Amasung masigi lanmee shanglup Manipur People's Army da Yawol gi Ikai Khumnaba Utlakli Party asigi Central Committee gi Publicity Secretary M. Sakena Thadropa Chirlam Nahai Legidraba Lieutenant Angom Sanatomba Athouba Ingo lalhoulup KYKL gi lanmee shanglup Miyam gi Yawol lanmee gi achangba lanmee aduga Lance Corporal Maibam Naotomba Athouba nathngakpa mitaina lalhoulup pripak pro gi lanmee Lanfam aduda Yawol lanmee ani asina mangjul thaba thodang lautna yeknaba singa thingkhraba thawai na pontha pikibani yawollup singe apunba lingjel da achetba thajaba thamduna punsigi aroiba mikop phawba lanthengna thawai na pontha pikhraba Athouba anina laukiba ningtam yawol gi thodang sing ngasigi amasung tungda lakadaba mirona ningsingna lehogragani Athouba ningtam yawol lanmee anina lekidaba se lebak miyam gi ningtam lalhou changsiliba pumnamaki oina achoba mangzaba amani Athouba anina manung matam chadana lekidaba sida awamisa nanghoriba yawollup sing Maruk mapija sing amadi imung manunggi awabadasu party asina amadi party asigi lanmee shanglup MP na sarukyari Lekidraba Athouba anigi thawai yawdraba hakchangna malim lisada tinduna ingna chikna pothaba oirasanu hainasu cherol asina makhatana phongdorakli